India ga tainaba Myanmar border paringda chanaramba free movement regime samna FMR haina khangnariba jana kanglon asina piriba ayaba sing adu lairaroi haina Union Home Ministry na laukthokhraba tha kharagi matung tha asigi tang kunmari da ministry asina Manipur laingakta anoba scheme ama hawdoknaba khangalakre hairi Anoba scheme asigi matung ina Indo-Myanmar border paringgi nakal animakta kilometer tara gi manungda lairiba lam singda khundariba mioi singna Assam Rifles tagi border pass lauraga laiba yahalaga ni hairi India lenga ki maruoiba official amana mamangda national media da phongdokhibada FMR gi chana kanglon sing chanaroi haina Home Ministry na mamangda lauthokhiba laikhrabasu Ministry of External Affairs nadi hariba nakal anigi marakta lainariba yana cherol asigi matangda karimata phongdorakpa laitri panba yabadi India gi internal security da akaiba laitanaba amadi awang nongpoki state singi demographic structure kaidana thamnaba lokhalakpa section thaurangi manung channa hariba FMR gi chana kanglon sing asi makhata na chana roi haina Union Home Minister Amit Shah na chahi asigi February gi tang 9 da lauthokpa laikhrabani Union Home Minister na hariba wafam asi thongkhraba matung ngasi phawba Manipur laingakna FMR suspend tawduna Manipur amadi Myanmar ngamkhaigi paringda lairiba checkpost amadi gate sing solon chinduna thamlakhibani marak asida awang nongpoki state kayaga tainariba Myanmar border gi paringda border fencing tawnabagi proposal amasu lairibani amaromda Manipur amadi Myanmar border da yamdrabada kilometer 30 rom sangba border fencing gi thabak hawkhiba lairabani Marak asida Ministry of Home Affairs ki Deputy Secretary na tha asigi tang kunimari da Manipur gi Chief Secretary da aiba cherol ama tharaktuna anoba scheme asigi matangda khangalakhi scheme asigi makhada nakal animaki kilometer tara gi manungda khundariba mioi singna nakal animakta makhoi gi mari mata sing unaba lam koiba lalonitik tawba analayengba amadi cultural exchange program singa mari lainana akaknaba maram singi oina lakpa mioi singda haiba border pass asi pigani hairi Imphal East Lamlai Police Station gi manung channa leiba sabung kho khunau yaingang popi santi khongbal thamna popi amadi sana sabina chingba mafam singda kuki militant singna ngarang numidang pung 9 ga minute 95 rom tarakpa adwaidagi howduna maitai taba mafam singda bom yauna akanba mongda landarakre kuki militant singna maitai taba mafam sing asida leptana landarakpa numinini sukhre Kuki militant singna singthakta bunker sajinduna makhoina landaningba matam amada hekta landaduna lairi Kuki militant singna landarakpa aduda mafam aduda leiba state force sing amasung khulngliba khunja singna su handuna nongmai round kaya kapki adumoinamak thoidokpa asok apangi pawdi laikhide amaromda mafam sing asida leiba central force singna Kuki militant singna nongmai hek kapaga siren khongduna lambida Casper thauba amasung maitai singna lambida chathok chasin tawbada athingba pibna chingba thabak sing chathari hawkiba kumjali singani kulumdoigi me ahumdagi hawduna Kuki militant singna chatharagliba lan asida mafam kayada bunker amasung temporary camp kaya sajinduna lairi panba yabadi Kuki militant singna temporary camp kaya sajinduna lairiba si mari lainaba MLA amadi Chief Minister da Kuki militant sing asibu hariba mafam sing asidagi takthokuna state force amasung central force sing thambiu haina haijaduna lakhibani adumoinama Kuki militant singna hariba mafam sing asidagi maitai taba khul singda landarakpadi lepa laitri
Tha sigi tang taramarida Thobal district ki salungphamda State Force ki khuta laikhidraba Thobal khunaudagi Laisram Prem sahi tarataruk hairiba khulngakpa asigi asiba hakjang ngasi phawba JC amadi imung manunggi mioi singna laudana leiri Thaudok asida atopa khulngakpa taruk amana pulisna phaduna thamliba asi condition amata yaudana thadorakadabani haiba demanda thaudok asiga mari leinana semkiba JC na sangsiliba khongjang asida laingakna chapchaba paukhum pidana leibagi mayokta lagliba December gi tang 19 ki numidang pung 3 tagina December gi tang 19 gi numidang pung 3 phawba pung 13 gi Manipur pumbada total shutdown lauthokre shutdown asida debakarma analayeng amadi nongmada sangdaba yadraba tangai fadaba service singa mari leinaba thabak thauram singdi konchalloi hairi Sangsiliba khongjang asida lamdam asigi ima ibel sing amadi CSO singna sagutpiduna khongjang asi mapung phan biu haina JC gi maikaidagi appeal tawrakli Haukiba December ki tang tara mari salung phamda State Force ki kutta laikhidraba Laisram Preman Allies Prem sahi tara gataru Thobal kunungdagi asumnaba Kaisun khongjadraba kun ngakpa inausi magi usi magi asi bakchang lawtri aduga loina kogi kun ngakpa taru marang lejadraba dumba kun ngakpa taru ni aduna marang lejadraba kun ngakpa taru asi condition amata yaudana JC na thadokpiu haiduna sangsun jarpi ba sunaba khongjang sing asleida sarkarna sabsaba response bidabana manam moiraga lapiba December gi tang kun ga taret ki numidang wairam pung 3 tagina nongalpa December ki tang kun ga 9 gi numidang wairam pung 3 phawba apunba Manipuri gi waina shutdown JC na kaujare asumba shutdown asida essential items sing mai sing nusit deba karma luhong kai hong basing koi konsinjaroi loina na sumlaba Manipur pumbagi kaujariba shutdown asida laibiriba CSO sing love organization maina pai bi mai be sing pai punamangna shutdown asibu mana sogat biu haiduna si mai gi dagi medagi thongda Tha sigi tang kuni thoigi numidang pung 8 aduaida sakhangdaba mioi anina Thangal Bazar gi Khalsa Medicos manakta leiba Sangai Continental Galida nupi ani yauna mioi mari phu chaikhibagi thodokta mari leinana mioi ani police na phare hairi pharba mioi ani adudi mutum mangal maitai sahi kumapan amadi pukhrambam nompo ngamba chahi kuntarukni makhoi animak uripo khaidem laikai dagini hairi